Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Manipur ngasi lamyan ba hizam irabona laikhidabagi humudra mari suba common thoram pangthokli Central Agricultural University Imphal gi makhada laigadaba College of Horticulture Kendra gi lau singu matri Shivraj Singh Chauhana South Sikkim gi Barmiyok ta hangdokre Pradhan Mantri Narendra Modi ngasi New Delhi dagi video conferencing gi khothangda Bihar Mukhyamantri Mahila Rozgar Yojana hongdokre amasung Mapan Thoron Mantri Dr. S. Joy Shankar na hairi terrorism ga lanthengnari ba miyosing asi malengi khunaibu seba tawbani Manipur ngasi lamyan ba hizam irabona laikhidabagi humdura mari suba common thoram pangthokli Protection and Preservation Committee Manipur PPCM ki lamjing makhada lamyan ba irabot ningsing thoram Observation Committee lintok na sinduna Manipur Press Club Imphal da hojik pangthokli thoram asigi thimna manabo khunai amagi damak lamyan ba irabot haibasini thoram asita tenkiba miyamna lamyan ba irabot ki mafamda laikatuna ikai kumnabo utkhi amoromda All India Youth Federation AYIF Manipur State Council na sinduna lamyan ba irabot mapok common ga mari lenana ngasi Jenims Blood Transfusion Unit ka khusam naraga hospital asida idan tawbagi thoram ama pangthokli National Highway kuntra taret Imphal Jiribam lambida ngasi ayuk Pochai puba gari Manipur taret Imphal tamna Jiribam dagi thorakre gari sing adugi manungda LPG tanker ahum petrol tanker taramari diesel mapan punna tanker kuntaruk amasung atai pochai puba gari humpumathoi yauri gari sing adu security gi akanba section thoranga loinana thorakpani Central Agricultural University Imphal gi makhada laigadaba College of Horticulture Kendra gi lau singu matri Shivraj Singh Chauhana South Sikkim gi Namchi district ki manung chanba Barmiyok ta hangdokre video conferencing gi khothangda college adu hangdokladuna Sri Chauhana hai lupa koti Yangkhaini thoi gi project asina Sikkim amasung awang nokpok lamdang gi mahiroi sing amadi lomi sing da anoba mayon ama piba ngamlagani Mantri na hai college asina mahi marong gi pothok pagi pambi sing pambai sing takpi tambi batan natana Sikkimbo green economy gi model ama ohenaba sem saba oina processing packaging marketing amasung export ki maramda mamutana training pigani thoram maduda lau singu amasung lomi gi yai phat thorang Rajya Mantri Bhagirat Chaudhary amasung Sikkim gi Rajyapal Om Prakash Mathur chu saruk yakhi marak asida Assam Arunachal Pradesh amasung Sikkim gi Krishi Vigyan Kendra singi sahi gi journal workshop lising ani kunmanga Sikkim gi Rajyapal na hongdokhi Tripura gi Mukhyamantri Dr. Manik San hairi Pandit Dindayal Upadhyay gi phidamga chunana sarkar gi khudong chabsing amasung yai pathaurang sing khunai gi khwaidagi aroiba misak adu phawba yahonba haibasi yamna maru oi Mukhyamantri na ngarang Mukta Dhara Auditorium da Pandit Dindayal Upadhyay gi mapok numit ningsing thoram ama hongdokpada wa ngangki thoram du da Mukhyamantri na Sudindra Rajgupta da Pandit Dindayal Upadhyay National Integration Award lising ani kunmanga pikhi Mizoram gi Lunglei town da hojik chathariba bookness initiative makhada hojik phawbada lairik lising taruk hena khomjinba ngamle Thaurang asi nungsen aspirational block ki mahiroi singi khotong chana ba yenglaga lunglei gi disina hongdokhi bani Thaurang asina mayam punna saruk yaminaduna lairik sing khongat naba pandam thamli masigi saruk ama oina lunglei town gi YMA branch kunma thoina makhoi gi lekai amadi khonggang singdagi lairik sing khongatpa tha asigi Nepal dagi hauki lairik sing asi block asigi khangatlaba sarkar gi school humpuda yanthokani hairi tabiriba pawase Akasbani Imphal dagini Pradhan Mantri Narendra Modi ngasi New Delhi dagi video conferencing gi khotangda Bihar Mukhyamantri Mahila Rozgar Yojana hongdokre Scheme asigi makhada Bihar gi kanaba phanglaba nupi singi bank account ta hakthengnana lupa lising tara hapchin gani lakliba Vidhan Sabha mikhal gi yenglaga scheme asi yamna maru oi haina khanai Akasbani Paumin Hai scheme asi hongdokpagi ngasi ahanba numita nupi lak budra mangagi bank account da lupa lising tara ahanba installment oina transfer togani Thaurang asi Mukhyamantri Nitish Kumar gi lamjing makhada nupi singi yaiphanaba paikhaliba thaurang singi saruk ama oina hongdokpani ngasi lupa koti lising taret changwa
DPT gi khotangda bank account singda hakthengnana transfer tawgani scheme asi nupi singbu sakti pinaba amasung makhoi gi imung manung sing mipal tangdana bagi pandamda hodokpani sarkan hai thabak pibagi thorang sing mayon chumna changsilabadi kanaba phangliba nupi singda ahen batengbang oina lupa lakh ani phawba pigani Mapan Thoram Mantri Dr. S. Joysankar Hairi terrorism ga lanthengnariba mioising asi malingi khunaibu seba tawgani New York ta G20 Mapan Thoram Mantri singi mifamda Operation Sinduri matangda wa ngangladuna Sri Joysankar hai terrorism ki thabak thoram singda makhal amatagi santainaba tawroi haina malem asina utpa tangai phade Athingba thambada mamai ani longbagi thawong chathababu Sri Joysankar na kanna yaningdaba phongdokhi mang hai athingba thambana pochai phanganba amadi logistic ta apanba thonbata natana pochai gi mamal hengal handuna lebak singda akanba sapho piri energy sinjak amasung har gi mamal yamna wakhal handuna akhanna global south ta soanduna santi amasung sakhat thorangda kaya yamna akaiba pibage haibadu Sri Joysankar na phongdoki mahakna hai that the world display neither tolerance nor accommodation to terrorist activities. Given the extensive networking among terrorists, those who act against them on any front actually render a larger service to the international community as a whole. As we confront conflict, economic pressures and terrorism, the limitations of multilateralism and the United Nations in particular are visible. The need for reforming multilateralism has never been greater. National Geoscience Awards lising ani kunmari ngasi New Delhi da Rashtrapati Draupadi Murmu na yentoklagani manasing asi Rashtrapati Bhavan gi Cultural Center da pangtokpa singlem laba thoram amada khusinagani ingkomja lising ani kunmari gi oina category ahum da punna mana tarani thoi khusinagani madugi manungda individual mapal amasung team award ahum yauri akasmani hi paumin hai geoscience ki tongan balamda mai pakpa amasung singthaningai oiba thabak tawbasingbu ikai khumnab utpa oina mana asi pibani Inkum dalising ani kun marigi oina khoni mantraloina tongan pa category ahumda nomination chanini pan phangki madudagi category sing asi mana tarani thoi pinaba aroibu oina khangatki category ahum adudi National Geoscience Award for Lifetime Achievement National Geoscience Award amasung National Geoscientist Award ni Indian Air Force na ngasi Chandigarh da pangthokpa thoram amada MiG-21 aircraft ta aroiba bidai piragani thoram asina sahi humfu hena lebaki seba toroklaba aircraft makhal asigi aroiba numit oiragani thoram aduda ngaksel mantri Rajnath Singh na athoiba mithung oigani Chief of Defence Staff General Anil Chauhan Army Chief General Upendra Dwivedi amasung thabakdagi potharabe Air Chief Marshal B.R. Chaudhary saruk yagani warol amada ngaksel mantraloina hai MiG-21 India Air Force ki legendary icon amani amasung mirol kayada ithil piriba aki akhang leitaba warrior amani Pradhan Mantri Narendra Modi ki lamjing makhada sarkarna miyamgi seba amasung afaba lengak sasan haiba mantra sijinaduna awanba puraknaba amasung khumang chawsinaba sokthaba leitana hotnari Seba Parvagi Akhanaba series da ngasi Akashbani na Bharat ki chawkhatlaliba e-governance ecosystem da Modi sarkar na lengak sasan da karamna pankai naidaba manung phawna uba amasung inclusive digital experience ki matang da pawdamli Public service dagi financial empowerment phawda maraki e-governance ecosystem na miyangi experience da anowa mayon ama purakle Pradhan Mantri Narendra Modi gi miyengna lamjingduna ngasi di technology na lengak sasan asi hena accessible amasung inclusive ohele Pradhan Mantri na hai e-governance asi lai hena mating lei sel isang sanghande amasung environment ka chunaba lengak sasan oi aroibada maruiba paw amo Manipur ngasi lamyan ba hijam irap na laikhidabagi humbudra mari suba common thoram pangthokli Central Agricultural University Imphal gi College of Horticulture Kendra gi langu sing umati Sibra Singh Chauhana South Sikkim gi Barmiok ta hangdokre Pradhan Mantri Narendra Modi na ngasi New Delhi dagi video conference gi khothangda Bihar Mukhyamantri Mahila Rozgar Yojana hongdokre amasung mapan thoram mantri Dr. S. Joysankar na hari terrorism ka lathengnariba miyosing asi malingi khunaibu seba tawbani pawloi jare